Ngarang nubidang pung taruk makhairam tawa matamda Jiribam District Police ki ASI A Krishna Sharam na luchungba LPI/OP Jiribam ki police team amade Special Mobile Patrol Unit ki apunba team na National Highway number 37 da leiba Leingangpokpi Police outpost Jiribam da pochi purapa Tata Truck sing check tawada Assam ki Silchar da ki Imphal tamna lakpa Tata Truck registration number CG04MQ5893 amade amadagi yamlaba using fagatpa ngamkhre faraba using aduti beer box kuntra mari kingfisher box chamaga yankai magic moments ml 180 gi box taramathoi magic moments ml chahum ka humdra manga gi boxes ahum magic moments ml chatrat ka yankai gi box ahum punna box chani ga supna ama haibate apunba bottle masing lising manga ga supna yankai ne toy bottle ne madung tabada Indian made foreign liquor IMFL sing amadi Tata Truck adugi driver Vikas Kumar Tiwari bo excise office Jiribam da makha taba thabak lakhot na pasinakre